ꯐꯦꯟ ꯊꯥꯔ ꯇꯨꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯏꯪꯕꯁꯤꯗ? ꯐꯦꯟ ꯊꯥꯔ ꯇꯨꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛꯇꯒꯤ ꯂꯥꯎꯕ ꯍꯧꯔꯦ. ꯃꯊꯪ ꯐꯣꯟ ꯇꯧꯔ ꯍꯧꯗꯣꯛꯈꯤ ꯌꯥꯗ. ꯍꯧꯒꯠꯂꯕꯣ? ꯑꯍꯥꯟꯕ ꯁꯦꯔꯤꯅꯤ ꯑꯗꯨ. ꯀꯩ ꯊꯣꯡꯉꯤꯃꯣ? ꯃꯇꯝꯗꯤ ꯈꯤꯇꯪ ꯋꯥꯠꯂꯝꯈꯤꯅꯤ ꯑꯗꯣꯝꯗꯗꯤ. ꯌꯣꯡꯆꯥꯛꯅ ꯀꯥꯏꯗꯒꯤ? ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯔꯣ. ꯑꯃꯗ ꯑꯃꯨꯛ ꯇꯧꯒꯦ. 시르저 ꯀꯥꯏ ꯆꯠꯂꯤꯅꯣ? ꯅꯃꯥꯖ ꯁꯣꯏꯕ ꯆꯠꯂꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯔꯨꯖꯥꯅ. ꯊꯦꯡꯉꯦꯅꯦ ꯅꯪ ꯅꯃꯥꯖ ꯁꯣꯏꯕ ꯊꯣꯛꯂꯛꯏꯁꯦ. ꯏꯔꯨꯈꯤꯕꯗ ꯊꯦꯡꯉꯤꯕ? ꯏꯆꯦꯒ ꯁꯣꯜꯃꯤꯟꯅꯗꯧꯔꯤꯕ꯭ꯔꯣ? ꯎꯍꯜꯂꯛꯀꯦ ꯁꯤ ꯔꯖꯨ ꯇꯧꯔꯤꯕ ꯅꯨꯡꯁꯤꯗ꯭ꯔꯥ? ꯍꯦꯜꯂꯤꯕ꯭ꯔꯥ? ꯑꯣ ꯅꯪ ꯃꯆꯨ ꯇꯧ. ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯏꯅꯦ. ꯑꯩ ꯇꯥꯛꯀꯦ. ꯉꯥꯏꯈꯣ ꯑꯩ ꯁꯤ ꯊꯝꯃ ꯇꯥꯛꯀꯦ ꯈꯪꯕ? ꯀꯥꯏ ꯊꯝꯒꯅꯤ ꯃꯣꯕꯥꯏꯜꯁꯦ? ꯁꯤꯗ ꯋꯥꯖꯨ ꯇꯧꯔꯅ ꯇꯥꯛꯏ. ꯈꯨꯗꯩꯅ ꯊꯣꯛꯑꯒ ꯇꯧꯕ ꯌꯥꯗꯦ. ꯈꯨꯗꯩꯅ ꯊꯣꯛꯑꯒ ꯌꯥꯗꯦ ꯇꯧꯕ. ꯃꯥ ꯃꯆꯨ ꯇꯧꯔꯤ ꯅꯃꯥꯖ ꯁꯣꯟꯕꯒꯤ. ꯈꯨꯗꯩ ꯂꯊꯣꯛꯑꯒꯁꯨ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯃꯃꯥꯏꯗꯣ ꯑꯍꯨꯝꯂꯛ ꯇꯥꯎ. ꯁꯤꯁꯨ ꯈꯜꯂꯨ. ꯁꯤ ꯃꯈꯣꯡꯒꯤꯁꯨ ꯈꯜꯂꯨ. ꯐꯖꯅ ꯇꯥꯎ ꯁꯤ. ꯁ꯭ꯋꯥꯏ ꯐꯥꯎꯁꯤ. ꯑꯃꯨꯛꯀ ꯇꯥꯔꯣ. फजन थोंना सी चट खल्लो थोंना अमका तारो दुगा क्या है ना तो यो क्या मरा मोई खंगबा आरबी का सिनी ती चली मीना मास करसे काय बनते हो मरा मोख खजानी मदु रोजा से खेले मदु सिदगी सुम मैं तरगा मैं तिमला सुमै लौ थरो दुगा मना दु सुमै तरो सुमै मना के सुमै तरो दना सुमै तरो दुगा सुमै तरो दुगा सुमै Dedi doa solo dan si jam solo yongchak laujari na yongchak iron bagi horen ahingna chanaba mangal asuba kanonga peruk ka sunju menaba sidan leire peruk ka mangal ga sunju melani hojik iftar dana chamba sidana si kai thongbano hawne tawre duga sidana alu amak ngaurani duga talhauri iftar chanaba adudi ma matam soire aduna ai iftar gi silang gi sida
ꯀꯩꯅꯣꯅꯦ ꯊꯤꯂꯤꯕꯤꯁꯤꯗꯤ ꯂꯣꯏ ꯇꯣꯏ ꯂꯣꯏꯔꯦꯅꯦ ꯇꯣꯏꯕꯉꯩ ꯈꯔ ꯂꯣꯏ ꯄꯤꯔꯛꯑꯝꯃ ꯁꯤ ꯈꯥꯏꯕꯁꯤꯅ ꯍꯦꯟꯅ ꯋꯥꯕꯅꯦ 시리 Malacan gamit ah. Bagay. Eh, bhai. Piye ahamba. Con tông mì đi. Cô ăn cùng nhau mà đi hỏng. Cô em có gì? Cô Chăm nang aduk thura namas khonna loy kamila